ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯕꯥꯞꯅ ꯁꯥꯒꯠꯄ ꯐꯤꯛꯁꯟ ꯁ꯭ꯇꯣꯔꯤꯅꯤ꯫ ꯃꯁꯤꯗ ꯄꯟꯖꯔꯤꯕ ꯃꯤꯡꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯑꯇꯝꯅꯅ ꯁꯤꯖꯤꯟꯅꯕ ꯅꯠꯆꯗꯦ꯫ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯉꯥꯏꯍꯥꯛ ꯕꯥꯞꯅ ꯁꯥꯒꯠꯆꯕꯅꯤ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯗꯣꯝꯅ ꯄꯥꯝꯖꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯊꯝꯕꯤꯔꯝꯃꯨ꯫ ꯏꯪ ꯁꯣꯛ 1990ꯒꯤ ꯃꯇꯝꯅꯤ꯫ ꯖꯥꯃꯤꯅꯤ ꯀꯧꯕꯤ ꯍꯤꯡꯆꯥꯕꯤ ꯍꯩꯕꯤꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯂꯧꯅꯕ ꯅꯨꯄꯤ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯕ ꯔꯤꯁꯣꯔꯠ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯔꯤꯁꯣꯔꯠ ꯑꯗꯨꯒꯤ ꯃꯄꯨꯅ ꯔꯣꯖꯦꯁ ꯍꯥꯏꯅ ꯀꯧꯏ꯫ ꯃꯍꯥꯛꯀꯤ ꯔꯤꯁꯣꯔꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯃꯗꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡ ꯆꯥꯎꯅ ꯐꯖꯔꯕ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤ ꯀꯌꯥ ꯑꯃꯔꯣꯝ ꯍꯧꯏ꯫ ꯔꯣꯖꯦꯁꯅ ꯃꯔꯛ ꯃꯔꯛꯇ ꯖꯥꯃꯤꯅꯤ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤ ꯄꯨꯔꯅꯤꯃꯥꯒꯤ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤ ꯑꯗꯨꯗ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯀꯥꯈꯠꯂꯒ ꯃꯊꯛꯇꯁꯨ ꯃꯨꯔꯨꯡ ꯁꯣꯜꯂꯒ ꯂꯩꯔꯝꯕ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯟꯒꯤ ꯃꯤꯗ ꯄꯥꯎ ꯑꯗꯨ ꯇꯝꯕ ꯃꯇꯝꯗ ꯑꯃꯠꯇꯅ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯔꯣꯖꯦꯁꯅ ꯈꯨꯟꯒꯤ ꯃꯤ ꯈꯔ ꯀꯧꯔꯒ ꯂꯨꯝꯃꯒ ꯌꯦꯡꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯥꯃꯤꯅꯤꯅ ꯎ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄ ꯉꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗ ꯂꯣꯟꯅ ꯃꯣꯏ ꯈꯔꯅ ꯏꯟꯅꯔꯝꯃꯤ꯫ ꯖꯥꯃꯤꯅꯤ ꯑꯁꯤ ꯃꯌꯥꯝꯅ ꯆꯤꯡꯅꯔꯛꯄꯗꯤ ꯀꯨꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯆꯞ ꯆꯥꯕꯤ ꯑꯃ ꯈꯪꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯅꯔꯛꯄꯅꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯨꯝ ꯉꯥꯡꯅꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗ ꯈꯨꯟ ꯑꯗꯨꯗꯒꯤ ꯁꯥ ꯁꯟ ꯁꯤꯔꯤꯕ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯒ ꯊꯤꯕ ꯐꯪꯗ꯭ꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯥꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯞꯇꯛꯅ ꯂꯣꯟꯅ ꯏꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯂꯥꯞꯇꯛꯅ ꯂꯣꯟ ꯇꯨꯃꯤꯟꯅ ꯏꯟꯅꯕ ꯃꯇꯝꯗ ꯖꯥꯃꯤꯅꯤ ꯑꯗꯨ ꯑꯃꯝꯕ ꯃꯔꯛ ꯑꯃꯗ ꯐꯠ ꯃꯥꯡꯈꯤ꯫ ꯃꯗꯨꯗꯒꯤ ꯈꯨꯟꯒꯤ ꯃꯤꯌꯥꯝꯁꯨ ꯉꯛꯂꯗꯨꯅ ꯃꯁꯤꯗꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯖꯥꯃꯤꯅꯤꯒꯤ ꯃꯇꯨꯡꯗ ꯂꯣꯟꯅ ꯏꯟꯅꯗꯨꯅ ꯂꯥꯞꯇꯛꯅ ꯆꯠꯄ ꯃꯇꯝꯗ ꯖꯥꯃꯤꯅꯤ ꯑꯗꯨ ꯑꯃꯝꯕ ꯃꯔꯛ ꯑꯃꯗ ꯐꯠ ꯃꯥꯡꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯉꯛꯂꯗꯨꯅ ꯃꯁꯤꯗꯤ ꯖꯥꯃꯤꯅꯤꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯪꯁꯤꯜꯂꯨꯔꯁꯤ ꯃꯌꯥꯝ ꯍꯥꯏꯗꯨꯅ ꯖꯥꯃꯤꯅꯤꯒꯤ ꯃꯌꯨꯝꯂꯣꯟꯗ ꯆꯪꯁꯤꯟꯗꯨꯅ ꯖꯥꯃꯤꯅꯤꯒꯤ ꯊꯣꯡ ꯊꯤꯟꯈꯤ꯫ ꯃꯗꯨꯗ ꯖꯥꯃꯤꯅꯤ ꯑꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕꯤꯗꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯗꯨꯅ ꯇꯨꯝꯃꯨꯕꯒꯤ ꯐꯤꯖꯣꯜꯗ ꯎꯏꯔꯤ ꯇꯧꯔꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯆꯪꯗꯨꯅ ꯖꯥꯃꯤꯅꯤꯕꯨ ꯄꯨꯜꯂꯒ ꯃꯌꯨꯝ ꯑꯗꯨꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯧꯔꯝ ꯀꯌꯥ ꯆꯠꯊꯈꯤ꯫ ꯃꯈꯣꯏꯅ ꯊꯤꯕ ꯍꯨꯝꯕ ꯃꯇꯝꯗ ꯑꯉꯥꯡꯒꯤ ꯁꯔꯨꯅꯤ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯖꯥꯃꯤꯅꯤꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯅ ꯊꯤꯅ ꯐꯨꯔꯒ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯖꯥꯃꯤꯅꯤꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ "ꯅꯣꯏ ꯑꯩꯅ ꯀꯩꯗꯧꯔꯛꯏ ꯌꯦꯡꯉꯨ" ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯣꯏ ꯅꯣꯛꯄꯣꯏ ꯇꯧꯈꯤ꯫ ꯈꯨꯜ ꯑꯗꯨ ꯃꯥꯒꯤ ꯈꯣꯟꯖꯦꯜꯇꯅ ꯄꯨꯡꯅꯤꯟ ꯅꯤꯟꯈꯤ꯫ ꯖꯥꯃꯤꯅꯤꯕꯨ ꯃꯌꯥꯝ ꯆꯪꯉꯒ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯔꯣꯖꯦꯁ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯣ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯟꯖꯨ ꯍꯥꯏꯅ ꯂꯨꯅ ꯇꯤꯟꯅꯕ ꯑꯃꯗꯤ ꯃꯥꯒꯤ ꯔꯤꯁꯣꯔꯠ ꯑꯗꯨꯗ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯟꯖꯨꯅ "ꯍꯦ ꯔꯥꯕꯥꯏ, ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯆꯨꯝꯃꯕꯅꯤ꯫ ꯅꯪꯅ ꯄꯥꯎ ꯄꯤꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯈꯪꯉꯣꯏꯗꯣꯏꯅꯤ꯫ ꯃꯥꯅ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯈꯨꯟ ꯑꯁꯤꯗ ꯀꯔꯤ ꯃꯍꯩ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯐꯔꯦꯁꯦ ꯚꯥꯏ, ꯅꯪ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ꯫ ꯁꯥ ꯁꯟ ꯁꯤꯔꯤꯕ ꯑꯉꯥꯡ ꯃꯥꯡꯉꯤꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯥꯅ ꯑꯣꯏꯔꯝꯃꯦꯗꯅ ꯀꯣ"꯫ ꯃꯁꯤ ꯍꯥꯏꯔꯒ ꯔꯣꯖꯦꯁꯇꯣ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯏ꯫ ꯔꯣꯖꯦꯁꯅ ꯑꯃꯨꯛ ꯁꯟꯖꯨꯗ ꯍꯥꯏꯈꯤ, "ꯍꯣꯏꯗ ꯚꯥꯏ, ꯑꯩꯁꯨ ꯐꯠꯇꯕ ꯇꯧꯕꯗꯤ ꯅꯠꯇꯦꯗꯅ"꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯃꯛꯇꯗꯅꯤ ꯔꯣꯖꯦꯁ ꯑꯃꯗꯤ ꯁꯟꯖꯨ ꯔꯤꯁꯣꯔꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯋꯥꯔꯤ ꯁꯥꯔꯒ ꯋꯥꯀꯤꯡ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯄꯨꯔꯅꯤꯃꯥꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯧꯕꯤꯂꯥ ꯃꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯗ ꯔꯣꯖꯦꯁꯅ ꯎ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ "ꯀꯔꯤꯅꯣ ꯑꯁꯤꯕꯣ" ꯍꯥꯏꯅ ꯁꯟꯖꯨꯗ ꯍꯪꯉꯤ꯫ ꯁꯟꯖꯨꯅ ꯐꯠ ꯌꯦꯡꯉꯤ ꯑꯗꯨꯒ "ꯚꯥꯏ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ"꯫ ꯁꯟꯖꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ꯫ "ꯍꯧꯖꯤꯛꯀꯤꯗꯣ ꯚꯥꯏ, ꯍꯨꯏꯁꯨ ꯃꯥꯟꯗꯦ, ꯃꯈꯣꯡ ꯃꯔꯤꯗꯒꯤ ꯍꯦꯟꯅ ꯄꯥꯟꯕꯕꯨ ꯃꯥꯜꯂꯤ꯫ ꯑꯁꯨꯛ ꯌꯥꯡꯅ ꯆꯦꯜꯂꯤꯁꯤꯕꯨ, ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯥꯅꯣꯅꯦ? ꯑꯗꯨꯒ ꯎꯁꯤꯗꯒꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯀꯨꯝꯊꯔꯛꯏꯖꯥꯠꯅꯣ? ꯑꯁ ꯅꯠꯇ꯭ꯔꯒ ꯚꯥꯏ, ꯏꯕꯥꯅꯤꯁꯦ ꯁꯦꯔꯥꯟꯅꯅ ꯎꯔꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯃꯝꯒ ꯃꯝꯁꯤꯜꯂꯛꯄꯁꯤꯗ ꯚꯥꯞꯄꯨ ꯑꯣꯏꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯂꯥꯛꯑꯣ ꯚꯥꯏ, ꯆꯪꯉꯁꯤꯗ"
ꯑꯁꯨꯝꯅ ꯁꯟꯖꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯣꯖꯦꯁ ꯑꯗꯨ ꯃꯉꯛꯇꯃꯛ ꯍꯥꯏꯔꯒ ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯃꯥꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯈꯟꯗꯨꯅ ꯃꯪꯗꯨꯅ ꯆꯠꯂꯤ꯫ ꯆꯠꯅ ꯑꯁꯨꯝꯅ ꯁꯟꯖꯨꯅ ꯍꯪꯉꯤ, ꯚꯥꯏ, ꯃꯈꯣꯡ ꯃꯔꯤꯗꯒꯤ ꯍꯦꯟꯅ ꯄꯥꯟꯕ ꯁꯥꯁꯨ ꯂꯩꯕ꯭ꯔꯣꯅꯦ? ꯃꯗꯨꯗ ꯁꯟꯖꯨꯅ, ꯚꯥꯏ, ꯏꯕꯥꯅꯤ ꯁꯦꯔꯥꯟꯅꯅ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯗꯅ, ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯚꯥꯏ, ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯊꯣꯛꯑꯁꯤ꯫ ꯐꯔꯦꯁꯦ ꯚꯥꯏ, ꯅꯪꯁꯨ ꯄꯣꯊꯥꯍꯧꯔꯣ, ꯑꯩꯁꯨ ꯄꯣꯊꯥꯍꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯁꯟꯖꯨꯗ ꯆꯠꯈꯤ꯫ ꯔꯣꯖꯦꯁꯁꯨ ꯍꯣꯏꯗ, ꯍꯌꯦꯡ ꯑꯣꯏꯅ ꯊꯤꯔꯒꯦ ꯍꯥꯏꯔꯒ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯁꯟꯖꯨꯗꯣ ꯍꯥꯟꯅꯒꯨꯝꯅ ꯉꯟꯇꯥ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯟꯖꯨꯅ ꯉꯛꯂꯤꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯍꯧ ꯉꯟꯕ ꯔꯣꯖꯦꯁ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯚꯦꯔꯦꯟꯗꯥꯗ ꯐꯝꯗꯨꯅ ꯆꯥ ꯊꯛꯇꯨꯅ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯚꯦꯔꯦꯟꯗꯥ ꯑꯗꯨꯗ ꯐꯝꯂꯝꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯔꯣꯖꯦꯁꯅ, ꯉꯁꯤꯗꯤ ꯏꯇꯥꯎꯁꯨ ꯌꯥꯍꯧ ꯈꯔ ꯊꯦꯡꯂ ꯃꯥꯜꯂꯦꯅꯦ꯫ ꯐꯔꯦ, ꯑꯩ ꯍꯦꯛꯇ ꯆꯪꯁꯤꯜꯂꯨꯔꯒꯦ ꯍꯥꯏꯗꯨꯅ, ꯏꯇꯥꯎ, ꯇꯥꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ, ꯅꯁꯥ ꯉꯝꯗꯕ꯭ꯔꯣ? ꯑꯁꯤ ꯍꯪꯅ ꯁꯟꯖꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯔꯣꯖꯦꯁꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯟꯖꯨ ꯑꯗꯨꯅ ꯔꯣꯖꯦꯁꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯔꯣꯝꯗ ꯆꯪꯗꯨꯅ ꯔꯣꯖꯦꯁꯀꯤ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯊꯤꯜꯂꯒ, ꯏꯇꯥꯎ ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯣ, ꯊꯦꯡꯉꯦ꯫ ꯏꯇꯥꯎ ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯣ, ꯊꯦꯡꯉꯦ꯫ ꯃꯥꯅ ꯍꯟꯅ ꯀꯧꯈꯤ꯫ ꯔꯣꯖꯦꯁꯅ ꯈꯨꯝꯃꯛꯇꯕꯗꯨꯗ ꯁꯟꯖꯨ ꯑꯗꯨ ꯈꯤꯇꯪ ꯆꯤꯡꯅꯔꯞ, ꯚꯥꯏ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯍꯩꯁ, ꯃꯁꯤꯗꯤ ꯑꯃꯨꯛꯕꯨ ꯑꯣꯏꯔꯣ, ꯊꯣꯡꯁꯦ ꯍꯦꯛꯇ ꯅꯝꯒꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯁꯟꯖꯨꯅ ꯊꯣꯡ ꯑꯗꯨ ꯅꯝꯒꯥꯏꯗꯨꯅ ꯆꯪꯈꯤ꯫ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯁꯟꯖꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯑꯒ ꯑꯅꯛꯄꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡ ꯈꯔ ꯍꯧꯔꯒ ꯔꯣꯖꯦꯁꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯔꯣꯖꯦꯁꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯎꯕꯗ ꯈꯨꯟꯖꯥꯁꯤꯡ ꯐꯥꯎꯕ ꯀꯤꯕ ꯇꯨ ꯆꯨꯡꯕ ꯌꯥꯎꯅꯔꯦ꯫ ꯔꯣꯖꯦꯁꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯨꯁꯨꯛ ꯃꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯌꯥꯝꯗꯨꯅꯁꯨ ꯊꯦꯡꯅꯈꯤ꯫ ꯃꯌꯥꯝꯅ ꯊꯤꯡꯊꯕ ꯇꯧꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ꯫ ꯄꯨꯂꯤꯁꯁꯨ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯐꯣꯔꯦꯟꯁꯤꯛꯀꯤ ꯗꯣꯛꯇꯔ ꯈꯔ ꯌꯧꯔꯛꯈꯤ꯫ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯌꯦꯡꯕꯗ ꯔꯣꯖꯦꯁꯀꯤ ꯍꯛꯆꯥꯡꯗ ꯑꯁꯣꯛꯄꯒꯤ ꯃꯃꯤ ꯗꯥꯛꯐꯝ ꯑꯃꯠꯇ ꯇꯥꯕ ꯊꯦꯡꯅꯗꯦ꯫ ꯑꯗꯨꯒ ꯔꯣꯖꯦꯁꯀꯤ ꯀꯥ ꯑꯗꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯌꯥꯝꯅ ꯅꯥꯟꯅ, ꯃꯅꯨꯡꯗ ꯀꯔꯤꯝꯁꯨ ꯅꯝꯖꯥ ꯅꯝꯊꯦꯛ ꯇꯧꯅꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯐꯪꯗꯅ ꯌꯥꯝꯅ ꯅꯥꯟꯅ ꯃꯅꯨꯡꯗꯒꯤ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯐꯣꯔꯦꯟꯁꯤꯛ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯆꯤꯡꯅꯕꯗꯤ ꯐꯨꯗ ꯄꯣꯏꯖꯟ ꯇꯧꯔꯒ ꯍꯥꯠꯂꯤꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯊꯤꯒꯠꯅꯕꯒꯤꯗꯃꯛꯇ ꯔꯣꯖꯦꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯗꯣꯛꯇꯔꯁꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯂꯝꯃꯤ꯫ ꯔꯣꯖꯦꯁꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯗꯨꯅ ꯂꯦꯕꯇ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯐꯨꯗ ꯄꯣꯏꯖꯟ ꯑꯣꯏꯕꯒꯤ ꯆꯥꯟꯁꯁꯨ ꯀꯔꯤꯝꯇ ꯊꯦꯡꯅꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯕꯒꯤ ꯃꯔꯝꯁꯨ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯃꯪꯂꯥꯛꯅꯔꯒ ꯁꯤꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯝꯕ ꯑꯗꯨ ꯃꯪꯂꯥꯛꯅꯔꯒ ꯁꯤꯕ ꯃꯇꯝꯗ ꯃꯤꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯑꯃꯨꯕ ꯀꯨꯆꯨꯅ ꯃꯛꯁꯤꯟꯕ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯗꯣꯛꯇꯔꯁꯤꯡꯅ ꯔꯣꯖꯦꯁꯅ ꯁꯤꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯃꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯃꯨꯟꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯐꯥꯎꯕ ꯐꯪꯈꯤꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯣꯖꯦꯁꯀꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯐꯪꯕ ꯉꯝꯗꯅ ꯍꯞꯇꯥ ꯑꯃ ꯍꯦꯟꯅ ꯂꯩꯔꯛꯈꯤ꯫ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯔꯤꯖꯣꯔꯠ ꯑꯗꯨꯗ ꯊꯕꯛ ꯇꯧꯕꯁꯤꯡꯅꯁꯨ ꯑꯀꯤ ꯑꯈꯪ ꯀꯌా ꯅꯪꯕꯗꯒꯤ ꯔꯤꯖꯣꯔꯠ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯔꯤꯖꯣꯔꯠ ꯑꯗꯨꯅ ꯂꯣꯟꯁꯤꯟꯈ꯭ꯔ ꯐꯥꯎꯕꯗ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯃꯐꯝ ꯑꯗꯨꯗ ꯁꯝꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯑꯉꯛꯄ ꯑꯀꯤꯕ ꯊꯧꯑꯣꯡ ꯀꯌా ꯑꯃ ꯊꯦꯡꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯔꯤꯖꯣꯔꯠ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯥꯎꯔꯒ ꯁꯝꯃꯒ ꯆꯠꯅꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯔꯤꯖꯣꯔꯠ ꯑꯁꯤ ꯂꯣꯟꯁꯤꯜꯂꯛꯄ ꯍꯧꯖꯤꯛ ꯆꯍꯤ 90 ꯐꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯤꯖꯣꯔꯠ ꯑꯁꯤ ꯔꯥꯍꯨꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯜꯂꯕ ꯔꯤꯖꯣꯔꯠ ꯑꯁꯤ ꯁꯔꯀꯥꯔꯒ ꯌꯥꯅꯔꯒ ꯂꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯇꯥꯡꯀꯛ ꯇꯥꯕꯤꯅꯕꯒꯤꯗꯃꯛ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯒ ꯕꯦꯜ ꯕꯇꯟ ꯅꯝꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯂꯥꯏꯛ ꯑꯃꯗꯤ ꯀꯃꯦꯟꯗ ꯇꯥꯛꯄꯤꯔꯝꯃꯨ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯒꯠꯂꯛꯅꯕ ꯍꯣꯠꯅꯖꯔꯒꯅꯤ꯫